ST demand Yetlibasing Wari Sanathoksi WMC Maitai Singbu schedule tribe ki list chalhanduna constitution ki oiba ngaklo phangana ba taliba demand aduda kanagumba miyoi amade loop kharana Yetliba du phaminaraga Wari Sanathoksi haina World Maitai Council WMC na phongdorokle WMC ki Secretary General Yambem Arun Maitai na khuyek piduna thadorok pachero lama na hai Demand asibu yaningdaba made demand asigi mayokta leriba miyoisingi wakhalda leriba chamamnaba singadu phaminaraga Wari Sanathoksi phaminabagi mafam amade matamsu demand asibu yetliba miyoising aduna adumak lepirau adim jati complex ke amiti holdo oidabasu akaiba leite cherola sina makata na hai maitai singi demand asibu kanagumba kharana aranba propaganda sandoktuna lana uhana bahona riba se karisungang ningai oide Maitai sing asi puwarida yamna matik mayai leiba phurup ama oiramlabasu haujikti mangam yaudrba phurup ama oina leire masi maitai gi lusingba singna thoganjabani haibada haimanba thokloi maitai sing asi ngasidi manipur gi apunba lamgi saruk ke chada taruk khaktada khundabagi ayaba leire masigi su mathakta demography dasu achoba saitheng ama nangle haukiba kumja lising amaga chamapan humbudraga mathoi phaubade lamdam masigi socio political equilibrium da thoina akaiba leiramde Adumoinamak ngamkhai lanna thangnaba laibak-tagi mitop kaya marum changsalakhiba maramna lamdam masigi misingda chawna ahongba leire asumna logi wangmada Myanmar romdagi changsilagliba mitop sing asina lamdam asida homeland fawba talakpagi phibam amada leire Maitai singna ST gi status phanglabasu chingi lamsingda khundana bohona roi haibasi yamna mayek sengna khangnaravane adubu masi khangna aranba propaganda kaya marum sandoktuna Chamjaraba miyambu lana lamjingna bahonari hainasu cherola sina makha tare umang sing kanaba CM gi thakta mifam pangthoktuna Khanghankhre Reserve Forest ki Saruk Khara Tampakki district ta Onsinnaba Khanghankhre Manipur laingakna Tampakki lamda leriba Reserve Forest ki area khara hana senapati amasung Kangpokpi district ki manungchana lairambadage Imphal West amasung Imphal East district ki manungchalanaba laingak laukiba warep athubada thabak to onthoknaba Chief Minister Nongthongbam Birenna mari lenaba official singda Khanghankhre wafam asi Chief Minister gi thakta mifam pangthoktuna khanakhibaga loinana athubada nakhai sengdoknaba thabak laukhanaba official singda Khanghankhre Reserve Forest amasung Protected Forest gi lamda Revenue amasung Tribal Affairs and Hills Department na recognition piramlaba khulsing masak khangdoklaga laukhatpam thokpa thabak laukhanaba Khanghankhre ngarang ayuk pung 10:30 rom taba matamdagi hauraga Nungthil pung amarom taba phauba Chief Minister Secretary Revenue Department Forest Department ki makok thongbo official sing yauna mifam pangthoktuna tongan bawafam sing khanakhi haire Chief Minister Nongthongbam Biren amha ki social media da thagalakhiba post ama da hai mifam aduda verification drive sathanaba loinana Reserve Forest amasung Protected Forest sing ase ningthina ngak senduna thamnaba loinana maduda thokpa khudong sadaba sing matau karamna waroisin purakadagi haiba wafam kaya khanakhi Mifam adugi matangda phangba pauna hai Langol Reserve Forest ki manungda leidiba lamsing ase kumja lising amaga chamapan marfuga marida matam adugi laingakna khudong chanabagi damak hana senapati district ki manungda leirambadage Imphal district ki manungda oina hapsilambane adubu laingakna lauramkhiba wareb adu mari lenaba official sing na thabak oina matam chana laukhatuna district onthok onsin tawbagi mari lenaba thabak sing loisillamdabana Langol singda leiba khullanne Lunthung sing amasung Ramgai long ase Kangpokpi district ki manung chanba hana Saito Gamza Fall subdivision ki manung chalambadage haujikna nauna Kangchup Geljang subdivision da leire haina record tawramba thengna khe Langol sing ase kumja lising amaga chamapan marfuga mari da senapati district age Imphal district ta transfer tawkraba matung da hairi baching asida C filen kauba khullama kumja lising amaga chamapan marfuga nipanda Matamadugi Deputy Commissioner Senapati na recognition piramkhe adubu khulladun leidiba mafamadu Reserve Forest ki manung chali chande haibage matangda Forest Department ka case tawnabadage matamadugi Guwahati High Court na case tawnaraba matungda court na committee ama semlaga Reserve Forest ki manung ni natraga revenue village ni haiba thejinaba khanghankhiba leikhe court ki order adugi matungina kumja 2002 da revenue secretary oiramba Sanvu na lusingba officer ahum na saba committee amana thizillaba matungda hairiba mafam ase tasengba Reserve Forest ni haina warep takhibaga loinana senapati DC na thoklamkhiba khul sakhangbagi cherola du chanaba yaroi haina lepnakhe loinana DC senapati na piramkhiba order adu Indian Forest Act 1927 amasung Forest Conservation Act 1980 gi wangmadani haina khulge
ꯁꯦꯗ꯭ꯌꯨꯜꯅ ꯆꯤꯡꯕ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯁꯛꯈꯪꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2,000 ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯀꯤ ꯂꯝꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤꯅ ꯊꯤꯖꯤꯟꯕꯗ ꯁꯛꯈꯪꯕꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯨꯝꯖꯥ 2,003ꯗ ꯃꯇꯝ ꯑꯗꯨꯒꯤ ꯗꯤ.ꯁꯤ. ꯁꯦꯅꯥꯄꯇꯤꯅ ꯂꯥꯟꯊꯨꯡꯁꯤꯡ ꯑꯃꯁꯨꯡ ꯔꯥꯝꯒꯥꯏꯂꯣꯡ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯛꯈꯪꯂꯝꯕꯅꯤ, ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯈꯜꯅꯆꯤꯡꯕꯗ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯅꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯣꯔꯦꯁꯠ ꯔꯥꯏꯠ ꯑꯦꯛ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯜꯂꯛꯄꯗꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯃꯁꯤꯒꯤ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯕꯒꯤ ꯊꯕꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯁꯨ ꯗꯤ.ꯁꯤ. ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯤꯔꯛꯅꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤ.ꯁꯤ.ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈꯤ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ 2022ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯍꯥꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯅꯣꯡꯃꯥꯏꯆꯤꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯍꯩꯉꯥꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯆꯤꯡꯈꯩ ꯆꯤꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯈꯦꯃꯥ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯁꯝꯕꯩꯄꯨꯔꯨꯝ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯁꯤ.ꯑꯦꯝꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯦ꯫ ꯂꯣꯏꯅꯅ ꯔꯦꯚꯤꯅ꯭ꯌꯨ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯍꯤꯜꯁꯅ ꯔꯤꯀꯛꯅꯤꯁꯟ ꯄꯤꯔꯝꯂꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯎꯃꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯍꯥꯏꯔꯦ꯫